ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔ ꯇꯦꯂꯦꯟꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗꯤ CMHT Chief Minister Gi Hakshelgi Tengbang ꯍꯥꯏꯕ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯦ Chief Ministerꯅ 21 January 2018ꯗ ꯂꯣꯟꯆ ꯇꯧꯕꯤꯈꯤꯕ ꯁ꯭ꯀꯤꯝꯅꯤ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯄꯥꯏꯔꯒꯗꯤ ꯁꯣꯝꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇ꯭ꯔꯒꯅ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯈꯔ ꯂꯩꯔꯤ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯁꯦꯝꯃ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯨꯗ ꯁꯣꯝꯅ ꯁꯤꯒꯤ ꯍꯦꯜꯊ ꯀꯥꯔꯗꯁꯦ ꯎꯠꯂꯒ ꯑꯩꯈꯣꯏꯅ ꯑꯅꯥ ꯂꯥꯏꯌꯦꯡ ꯆꯠꯊꯕ ꯃꯇꯝꯗ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯀꯥꯔꯗꯁꯤꯅ ꯄꯤꯔꯤꯁꯦ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯈ 2ꯁꯦ ꯑꯩꯈꯣꯏꯅ ATM ꯕꯨꯠꯇꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯆꯤꯡꯊꯣꯛꯐꯝ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯐꯝ ꯑꯃꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯕꯗ ꯀꯔꯤ ꯂꯥꯏꯌꯦꯡꯕ ꯌꯥꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯀꯣꯛ ꯆꯤꯛꯄꯒꯨꯝꯕ ꯈꯤꯇꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯁꯤꯒꯤ ꯀꯥꯔꯗꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ sida ꯂꯩꯖꯔꯦ ꯃꯌꯥꯝ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯩ ꯁꯤꯗ ꯂꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯁꯦ ꯄꯥꯏꯔꯒ ꯂꯥꯌꯦꯡꯕ ꯌꯥꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯣꯟꯆ ꯇꯧꯕꯤꯈꯤꯕꯅꯤ CMꯅ ꯃꯌꯥꯝꯁꯨ ꯁꯤꯗꯁꯦ ꯌꯦꯡꯕꯤꯌꯨꯁꯦ ꯍꯣꯁꯄꯤꯇꯥꯜꯈꯩꯁꯦ ꯑꯗꯨꯝ ꯁꯤꯗ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯅ ꯎꯠꯂꯒ ꯑꯗꯨꯝ ꯆꯠꯆꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯔꯗꯇꯣ ꯎꯠꯂꯒ ꯂꯥꯌꯦꯡ ꯆꯠꯊꯕ ꯌꯥꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯂꯥꯈ 1.5 ꯁꯤꯖꯤꯟꯅꯈ꯭ꯔꯦꯅ ꯈꯜꯂꯁꯤꯅꯦ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯈ 2 ꯍꯥꯞꯆꯤꯜꯂꯛꯀꯗꯕ ꯅꯠꯇꯦ ꯋꯥꯠꯍꯧꯔꯤꯕ ꯂꯥꯈ 2 ꯁꯨꯒꯗꯕ ꯋꯥꯠꯍꯧꯕꯗꯣ ꯃꯊꯪ ꯆꯍꯤꯗ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯥꯈ 2 ꯑꯃꯨꯛ ꯂꯩꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯈꯪꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯈꯪꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯈꯜꯂꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯀꯥꯟꯅꯅꯕ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯒꯨꯝꯕ ꯃꯌꯥꯝꯗ ꯈꯤꯇꯪ ꯀꯥꯟꯅꯩꯅ ꯈꯟꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ